ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯔꯦꯇꯔ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯇ ꯊꯝꯖꯔꯝꯒꯦ ꯃꯗꯨꯗꯤ ꯏꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯤ ꯔꯦꯀꯣꯔꯗ ꯂꯧꯕ ꯉꯝꯖꯔꯨꯗ꯭ꯔꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ, ꯌꯥꯝꯅ ꯀꯤꯔꯕ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯨꯠ ꯁꯥꯅꯕ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯖꯨꯖꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯄꯥꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤ 4 ꯂꯩꯕꯅꯤ꯫ ꯃꯃꯥ ꯃꯦꯃ, ꯃꯄꯥ ꯂꯨꯈꯣꯏ, ꯃꯆꯟꯅꯨꯄꯤ ꯊꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯝꯕꯦꯜ ꯑꯃ ꯁꯥꯡꯅ ꯆꯪꯂꯒ ꯂꯩꯕ ꯑꯗꯨꯒꯤ ꯍꯦꯛ ꯑꯍꯥꯟꯕꯒꯤ ꯂꯩꯔꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯔꯛꯅꯤ꯫ ꯌꯥꯝ ꯀꯟꯅ ꯍꯦꯟꯅ ꯆꯥꯎꯕ, ꯌꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕ ꯂꯩꯔꯛ ꯅꯠꯇꯦ꯫ ꯂꯩꯔꯛꯇꯨꯒꯤ ꯑꯔꯣꯏꯕꯗꯁꯨ ꯂꯧꯕꯨꯛ ꯉꯥꯛꯇ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯛꯅ ꯂꯩꯈ꯭ꯔꯤ꯫ ꯄꯨꯟꯅ ꯌꯨꯝ 9-10 ꯃꯨꯛꯇꯤ ꯇꯥꯏ꯫ ꯏꯪꯈꯣꯜ ꯆꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯑꯗꯨ ꯏꯃꯝꯃꯝꯅ ꯎꯏ꯫ ꯎ ꯋꯥ ꯑꯆꯧ ꯑꯆꯧꯕꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯍꯧꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯋꯥꯡꯅ ꯍꯧꯈꯤꯕꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯄꯥꯔꯤꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯂꯩꯔꯛ ꯑꯃ ꯀꯥꯜꯂꯒ ꯂꯝꯕꯤꯒꯤ ꯍꯦꯛ ꯃꯄꯥꯜꯗ ꯌꯨꯝ ꯑꯃꯈꯛ ꯂꯩ꯫ ꯌꯨꯝ ꯑꯗꯨ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯃꯒ ꯂꯩꯈ꯭ꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯊꯥꯏꯅ ꯍꯣꯇꯦꯜ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ ꯃꯌꯥꯝꯒꯤ ꯄꯣꯊꯥꯁꯪ ꯑꯣꯏꯅ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯂꯕ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯜꯁꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯑꯍꯜꯗꯒꯤ ꯑꯉꯥꯡꯗꯒꯤ ꯂꯣꯏꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯍꯜꯅꯤ꯫ ꯑꯐꯕ ꯃꯔꯝꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯅꯠꯇꯦ, ꯕꯨꯠ ꯁꯥꯅꯩ, ꯂꯥꯏ ꯁꯥꯅꯩ, ꯑꯃꯝ ꯑꯊꯦꯡꯗ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤꯕ ꯄꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯪꯅꯕꯅꯤ꯫ ꯂꯝꯕꯦꯜꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯃ ꯂꯩ꯫ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯁꯔꯨꯛꯇꯨꯗꯅ ꯔꯦꯟꯠ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯔꯦꯟꯠꯇꯨꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯁ꯭ꯋꯥꯏ ꯑꯅꯛꯄꯒꯤ ꯃꯤ ꯑꯃꯠꯇꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯁꯅꯥꯍꯟꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯀꯤ ꯍꯥꯏꯗꯨꯅ ꯀꯅꯥꯁꯨ ꯂꯩꯅꯗꯕ ꯔꯦꯟꯠꯇꯨꯗ ꯋꯥꯔꯤ ꯈꯪꯗꯕ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯔꯦꯟꯠꯇꯨꯗ ꯂꯩꯔꯤꯕ ꯑꯗꯨ꯫ ꯁꯅꯥꯍꯟꯅ ꯁꯥꯅꯕ ꯕꯨꯠ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯊꯦꯡꯅꯕ ꯐꯅꯗꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯗ ꯑꯇꯝꯅꯅ ꯍꯥꯏꯔꯨꯕꯗꯤ ꯇꯧꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨ ꯁꯅꯥꯍꯟꯒꯤ ꯕꯨꯠꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯕꯒꯤ꯫ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯛꯄꯗꯩꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯍꯧꯗꯨꯅ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯔꯥꯡ ꯍꯧꯕ ꯌꯥꯎꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯟꯅ ꯍꯦꯛ ꯒꯤꯠ ꯂꯥꯎꯅ ꯅꯝꯃꯤ, ꯉꯝꯃꯗꯤ ꯄꯔꯃꯥꯟ ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ꯫ ꯀꯅꯥꯅꯁꯨ ꯄꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯗꯕꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔ ꯆꯨꯞꯄ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯅꯤ ꯁꯅꯥꯍꯟ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯈꯔ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯥꯗ ꯊꯦꯡꯅꯩ ꯍꯥꯏꯅꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯊꯤꯠꯂꯤ ꯆꯨꯏ꯫ ꯄꯥꯔꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯂꯩꯔꯛꯇꯒꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯅꯍꯥꯛ ꯈꯔ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯍꯥꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯄꯨꯜꯂꯤ꯫ ꯂꯝꯄꯥꯛꯇꯨꯗ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯈꯟꯅ ꯅꯩꯅꯅꯕ ꯇꯧꯏ꯫ ꯄꯨꯜꯂꯤꯕ ꯅꯍꯥ ꯑꯌꯥꯝꯕꯅ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯠꯂꯒ ꯂꯩꯕ ꯂꯩꯔꯛꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯄꯥꯔꯤꯒ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯊꯣꯏꯕ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁꯅꯥꯍꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯜꯂꯒ ꯂꯩꯕ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯑꯣꯏꯔꯤꯁꯤ꯫ ꯃꯈꯨꯠꯇ ꯁꯥꯇꯤꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯥꯔꯤꯒ ꯊꯣꯏꯕꯒꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯀ꯭ꯂꯕꯀꯤ ꯐꯨꯠꯕꯣꯜꯒꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯃꯇꯥꯡꯁꯦ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯔꯒ ꯐꯖꯅ ꯈꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯅꯤꯅꯦ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯄꯅꯤ, ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯔꯗꯤ ꯊꯨꯅ ꯑꯗꯨꯝ ꯍꯧꯖꯤꯟꯕ ꯌꯥꯔꯄꯣꯠꯅꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯨꯟꯅ ꯇꯤꯝ 10 ꯃꯨꯛꯇꯤꯅꯦ ꯁꯣꯟꯅꯕ ꯇꯧꯁꯦ, ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯀꯅꯥꯅꯣ ꯂꯣꯏꯅ ꯍꯦꯛꯇ ꯈꯣꯝꯖꯤꯜꯂꯗꯧꯅꯤ꯫ ꯊꯣꯏꯕꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡꯅꯅꯦ ꯇꯤꯝ ꯑꯃꯃꯝ ꯄꯨꯊꯣꯔꯛꯄꯗ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛꯇꯩ ꯍꯧꯅꯅꯦ ꯑꯩꯈꯣꯏꯅ ꯑꯦꯗꯚꯔꯇꯤꯁꯀꯨꯝꯕ ꯇꯧꯔꯗꯤ ꯍꯌꯦꯡ ꯃꯇꯝꯗꯣ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯇꯤꯝ ꯃꯁꯤꯡ ꯌꯥꯝꯅꯤ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯁꯨꯝ ꯈꯔꯗꯤ ꯄꯥꯈꯠꯂꯦ, ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯌꯥꯍꯧꯔꯣꯏꯗ꯭ꯔꯅ꯫
Asi haidana makoi anido mamai non tharap wari sanaduna lakpada sanahal khoigi dukalgi mapa adu yorakli mapa adu bo hek yorakpada nungsit asaba ama banglaw shisilakpadu makoi anigi masada phawi ngihak tudi sai lawi makoi anima nupane hairaba suki di kiribani pungnaga thengjilakpaga nong chipet chipet chubage lambi adunaga itak takpaga walanga amatangang di makoi anima khongthang di khajik kan thang chanahan gi dukan paring adu khara thuna nan thoklabadi haidana dukan paring adugi mayai mapa hek yorokpa aduwaida tanjat mapa chapsana maisu loina mutkhri lambi mapala thalamba strip lem loina mamkhri lantak lantak tariba yum adudagi thora amba maingal sing aduso amata phangchidri atia aduso nong puba amuba lechina khumjin khibana thajamage mangal su Pitribida yoroktree. Pari sonthangna ne tapna hai. Thoiba kharathuna chanabadawse. Phone gi flashlight kapaki. Asi hainina pari gi phone adu khongraw pocket tagi lauthoraki. Aduga flashlight to thanduna gamgam chitpa hawi. Thoiba sumagi phone adu lauthoraktuna flashlight to thalaga pari ga khongthang manena chitpa hawi. Nong adusu haujikti Hanadagi changdagi khajik kangkhatna chuba haurakli thoibana as nong shishune yum yoroga churakladi phadawni pare sukumi main road to so gari macha amta chanadri lantak na gari achoba ama ani yangna thoriba aduna tana main road to so mi amata chanadri sanahal khoigi dukan parengi ariba mapa adu hek yorokpaga makoi ani na uri hana hoten oiramba Hauzina ahal singi potha sang oiriba khangpok sang adugi matai oirapna phan asangba aduda nupi ama phamduna leiriba ado parina hana urakpani thoibada hairaklami mana ma nupi aduna leiriba adomda makut thinduna thoiba hanubi ama ada leiri mai se gari ngai ba male ado amta changaga hangusira thoiba sumake adomda yengi uri nupi adugi saktamdo khamla ami masu aduma Nong thupa male magasi bazar dagi halaklira kainom tawrangani satin su yabu udini amta changaga hangbirusi asamna hainaduna makoi anido khangpok sang adugi manak tamna changsala ame kharaga thapkibaga mamga ngasai makhiri mayak sengna urudabani haujiktada uraklami nupi ado masata silap tawna phamlaga mamai aduna main road adomda yengliba ado khangpok sang adugi manak tamna Nupa aniduna changlakpagi saum ado phangbada nupi aduna makoi anida mamai ado lesilakami parida ima oidoira idima oidoira kai chatpigadabano nong marek asida kamaina matonta sida leramino nupi aduna ibunga aisi asom manungda ngayolubani ngasidi khara thingdokri nongga chuba sida gari sho amata thoktre satin chu yaudabani nane sida nong thuplamani Thoibana mo hangi kailamda yaudoinai daima nupi aduna nagleda sidagidi kaisula panatri thoibana mo aduri main road da oina gari ngai bana pharojo swaidagidi gari thaudorakani thajadre nupi aduna mo khumla ami ai su thoke dawrambani lamela choboromda ada nong chi chuba sida thokpa yadana leiramli basini parina amo hailaklami adudi ai koi puna thokminarasi Gari so ada puno oina ngai minenaba nupi adu so pari na hairiba wa adu hoi haiduna yarakle aduna makoi humdu nupi aduna thoibage satin adu pairaga mang oirapni chatli aduga nupa ani duna satin amada purap thupladuna tungda chatli thoiba khoige leirak mapa yogadaba khara watingai thoibage phone adu call laksila ame thoiba call adu receive tawi mayamdagi call tawrakpani Phone dagi hairaklami thoibagi mamara thoiba yumda kitang thuna laknaba taw nangbo nanaw nupa se masangam dina taw leiri ne nang laklaga sega maiga khara tana sini nangbo yoroklani ima leirak mapa yorokle ado thuna laoni nangbo ase hairamlaga mado phone ado phalawna thamkri thoibana hairaklami parida onsenduna bai nangi deimase menor phawbo thinbiru ayamda kitang ngana Hello na hai nawpa masangam di hoi bai edum thiluragi asi haibadagi thoiba do makhoigi leirak mapada lehori
satil yaudana saukan chokan kanduna chenkre leiraktuda. Pari ga nupi aduga sto adumak lagli main road tamna. Asam lakpana pari khoigi leirak mapa aduso hendorak padaidi may adu fat lagli. Ngasay makai po mamam lamba mapam adu khazikti nganjari. Lana thaliba strip lemgi maingal aduna lambi amadi anakpada lairiba poche sing adu uba phangjari. Pari magi phone agi flashlight adu muthatlaga khongraugi pocket hapjinki. Aduga phat yengkhalakami magi mangda chatlibi nupi aduda. Ngasay makai munai engsilodabagira kaino. Nupi aduna chatliba khujat adu kinoma itaw tawi. Mantok mayagi kaina amana chatpagumna tamna tan thanaina chatle. Pot yulibani hairakpani adubu masada poyum amata yawbudi udi. Makhuna amana satindo pairaga makhuna amana makhwang mapa helapna thadabaduda khusa sing adu uri. I thangdaba angauba kuchu oina tawi. Khujinsu imot motli. Makhongdi phanek chon setpaduna thoini yengsilodri. Nong marakta chatpani satin tuplabusu masada khazita oirabusu chotpham thai adubu nupi adude kemta chotti. Pari masada khautak charaklami. Nupi adugi mataw aduda munnangi hak yamlaba matung kauraklami mana. Idayma se kay lamdayno. Nupi do khumde adumak chali. Pari amakusu makhatara ami. Idayma tabro. Hausiti nupi adu chatlampadagi chap lepi. Pari su lepi wadi kemta hainadi. Mihul khazikana chungba hauраklami pari. Adubu matindu kutlawni yosinduna amuksu makhataraklami. Idayma se kay wadu haiba loidrangi nupi adugi makhuta pairamba satil adu tapna leimaida thadaki. Tanja chana sapu kalap humlakhiba nongsittuna nupi adugi punsulamba samlang adu joina tunglomda taraklami. Pari tasingna kiba haurakli. Wastu ngangda masachap yungna leptuna yengi nupi adu. Thangnaba mikupta nupi adu tablap amuk chatpa hawi. Robot amana chatpagi matogo. Parina adumak leplaga leibadu nupi aduna ubagumna sontangna na tappa khonjalda hairaklami mamaidi leithokta. Lao aibu thilaro. Nong adu kana chubaduda satil yaudana chatlabadu masada nonglik amu pawu chotaba. Nupi adugi satam aduda pari lawai lutongi sam adu chap yung. Nupi duda amuktang yinglamlaga mamay adu leiduna hutuna chelaklami makoygi leiraktamna. Mathangi numitni pari da ngarang thokiba thaudokto imungi mising amadi thoibaso khanglami. Pari na wari libadagi lambi lakhangda nungdang chathok chasin tawbada loina kinaba tare khanduna wari adu atai atopa midadi hairudri lirudri. Asamna tawna hapta amadi hausinkri. Pari nungdang yumdagi mapan thokhidri. Thoklabasu ngana hanjalakli. Masada may amaga loinadbadi adumak chatli. Aduna hapta amagi matam asida mangonda aki akhak amatadi nangakti. Somdana kamdori. Inkhalakpa makhoi angak ahum adu mamanaba amaga manunglomda chak chanarubadagi mayumda hanaraklami. Makhoi ani amadi sanahal khoigi thongal mapa adu yodringi lehori. Nupa amakhakdadi sanahal khoigi thongal mapa adu lanthoklaga lakadoini. Boot plate ki wakhal kaya khanbiba angang nati aduna akiba amati yaudana matomtana laklini. Numitu maisu lakpaga hidak kitanga thakchilubagana hena mapangal oikibani. Mana asumna lakpada sanahal khoigi thongal mapa yodringi wapal ama leiriba adugi mapada kanagumba miyoi ama natraga sa amana khongthang lumna thangbagi khongthang makhol adu taraklami. Magi manak yam nakna nupa adu chana mabukning na khali. Huiga sinane mafam asi sanapam irei leitabay dawna apan marak asidaba. Wapal mapa adu kharadi adumak sangbani. Khongkap kunthra nimpu muki asangbu oigani. Nupa aduna asumna lakpa aduda chaliba khuding lumna thangba khongthang makhol adusu maga mapa chapsana inaduna tawrakli. Nupa adu wapal marak aduda haifet hapistu yengduna chatli. Makhol adu chunglep traba aduda magif khongraugi pocketagi phone adu lauthoraktuna. Aduga flashlight adu thanduna wapan marak aduda kapsili. Ka hena supa mafam nati adubu nongju tha oibana napi singbi. Awang ba mayam ama haujin bagi mayak sengnadi ubangamdi mafam adu.
Astamna wapan marik aduda phone gi flashlight adu thanjin lakpana uchinna chinna mapa adugi hentorakle madudagi phone gi flashlight adu muthatlaga khongthang ani ahum chatpa hek hobaga wapal adomdagi kanagumma miyoi nadraga sagumba amana yamna wana na herakpagi makhol adu taraklami nupa adu chatlambadagi chap lepi aduga wapal lomda yengduna sole amuksu lakna gi yauna lakna ba musu yauri yenguradi kemta suleram hera mi ushitaba saradana asi haidana nupa adu magi nakanda taba nung ama khungatle aduga makhol tarakle ba maikai adomda sabu kana thongki mi amagi masada pan khibagumna bup lawa makhol amasu taraki nupa adu nokmi amuk su soli mi ushitradi kai shareda asi haidana nupa adu mamai adu fatlai thorakpada magi hek mi mangbaktada nupi ama tung onduna leplega lerami masam adu makhwang yongna thathai phane angangba ama chone seli inapi apaba ama su eli swai lawi ngihakti nupa adu lawai luton gi samga du chap yongi nupi adu leplam laga leirambadagi tapna chatpa hauki aduda nupa aduna source sangna tapna hontorak laga kaurik lami iteima nupi adu maningdi onthokta khumi adumna khomlakpa aduda kharade kiba phai adabu ka hena nganba strip lemgi maingal aduda nupi aduna kaina khongthangumna thangduna tapna mangdu chatliba du yengbada akiba amadi oi nupa adaso nupi adugi matungda munna yengna tapna chatpa hawi nupi adugi matung inna asum chatpa aduna sanahal khoigi thongal mapado yorokpa adwaidadi khangaudana nungsit asaba ama banglawna sichilakli nungsit tugi sahumda nupi adugi masamduso khazik haidorei khongtang khara thanglamlaba tung nupi adu chapleki matau adu tungda chatliba nupa adusu chatpa leptuna sorting mamakai nupi aduda munda yengi mikop nahum singna leima thangnaba mikopta nupi adugi masade mamanglumda aduma olaga mangak tumadi pulamna tunglomda leithorei makugumna maithongda choina tasiliba amuba samlang adugi marumda uriba ngorok ngoba mamaini mamitki saruktumadi musunmai kanagumba miyoi amana kothokkhibagumna manatundi asoibi yaudi chimbaldumadi khrak kang nupi aduna mangak leithorak laga mangonda maya ihi higatna nograk paduda nupa adu mihul du lawailutonda hunkhri antharuba tawda nupa adu lauduna mamai adu leirega maikai salai khangda chenkri nupa aduge aduk hoba khunjal ahing thenglakpa aduda lauraga chenkhiba makol adu atai na tadrobso sanahal manade mayak sengna tari magi mayumgi khwaidagi oirom thangba sorokka thangnana leiba ka aduda candle macha ama khak thalaga khongrai chanduna phamlibani sanahaldo mamli tawba ka aduda magi nomagi tawda yadraba mathau amagumna le fataba lai kaya bu sanaribani magi mamangda susaiti wate kharaso lei life de bipibam tadraba kharasu lei aduga magi hekna kandana chaishu amasu lei mamit ushinduna lai kharaso lei sanahal aduga life de bi ama paikhatuna life de bi aduda sor adu fufu launa ahumla kamsili thangnaba mikupta ka adugi thong adu tapna hangdorakli aduga nukshit asaba ama wanglauna shijila ami samin aduna candle adu mutki tawi adubo mutpa makti mutlahodri sanahala kokshiluba tawda nukse adu magi manak tapna paishila ami aduga chaishu thamliba adwaida lepkharga ngasagi nupi masam sangbi aduge saktam adu oina leptuna le sanahana tapna hairaklami nupi aduge saktam aduda thawdaba oina nahan phamda halo nati phamda tero thangnaba mikupta nupi aduge saktam adu tapna mangki aduga chaisu aduda changki bagumna nungsit ki shaum amana chaisu aduda yeki nupi aduge saktam adu khaktanati sanahana khulai oina sijanariba phatrapatin mulai mukya amaso mana sanaduna thamlinga shishu hauji ki oina de nupi adu khaktani sanahana magi thongal lana thokpa ase
Atay tinmu laimusing adudi mana magi ingkol singda phajinduna thamli. Nongmanuni haujingkri. Sarhana thadokpa nupi adugi saktamna nongmagi mi ama natraga amada kihanbadi leplamdi adubu mayam adu machan kangthoknadi mi shinaba yaba wani khanduna tumin leni. Numidangi pung nipal mu tarakpa matam adwaida lekai de leiba matai manau ani khakna nupa atopa amaga sanahal khoida la ami sanahandi numitu lekai gi nupi mayumgi luhungba ama yauruni haiduna chakhibana mayumda leiramdi lakliba matai manau aduga nupa adugana sanahangi macha nupaga oina unarami sanahangi macha nupa robotna hairaklami aduni khurana haibirise songi ibungo se ngasi nongni de aikhoigi barasida lehengi hariba natra hoi ibungo aikhoigi da leigena lakpani ichal nupi gine macha nupa singni aikhoigi di yumdo pikpanina mawo kayo leibam le te chadre aduna noigi sida oina thamlage na khalib ngasi nongni ki khawsu oibunina hoi yaye kura hana mangjona na khangodramina ka so loishin bata sinba amta tahodri ibungo na bu hainagadra leiba matai manau aduga lakminaba nupa aduna hairaklami ihani da tamo leibambu leirabadi yare Rabat phare nangna bu yaradi mathaktane ka amadi lei sabadi loidribani maisu pusindrida ngasi gidine pangna sanaba candle ama thalaga leiro hayeng maido pusilage tamona hoi yai tamo robato amu matai manau anido da onsile kura domcha aduri angang si sida thambiramo masana su yarabanina sida sum leja horosano phare thengsu thengjilagli aikoi amu hananaba tawragi ko dudi hoi kura thongal phawde thindokjagi astamna hainaduna robot ka nupa adugana khuraga indom chaga adu thongal phawba thindokluri aduga makoi anisu soroki nakanda sariba dukan paring adugi mathakta leiriba rent paring aduda laami kasing adu ayambana thong loina loli madu ubada nupa adu robot ta hanglaklami tamo room singse thong ayambana loina loli se mihimta leina dabra robana kumi college ki satra khai leibani semester exam loikibai mayum da hanakidana college ka ba horakanda loina laani mapot masegane sida loina thalmami potnida nupa dana mo heraklami oh aisu interview amagi lakpani tamo hayengi mathangda yumda dum hankidoinida acha kuina leradi phadawni ne asumna lakpana rent ki paring adu khwaidagi kachil oiba adu room adu yori roban so ama tawraga room adu ki thong adu hangdokli aduga makoi ani changminarakli kendan packet amana maikhet amaga roban nupa adu da piduna hairaklami ise simana konani dana ngasigide nupa adu na so mana pairakli babek adu phamung adu thamduna candle ama maikhet aduna lauduna candle adu chukhatladuna hairaklami konar ni tamo hoi adudi tamo amu tholagi ko pungsu thengjilagli puthana badawro hoi tamo nupa adu room aduki so amadi atei ngasigi darkar oiba pochai khara sinaram laba matu robot thokrika adudagi nupa adu khakta ngai hauraba adudadi magi ngasigi leine chananaba yaba maongda kabak phamung phanung adu loshili candle aduna magi manak nangna thanduna thamlaga masu phamung da kakhali hek hippaga tumba yadabani na magi phone adu metuna lei ngihaktima mana asuna phone metuna leiringai tanja aduda kanaguma miyoi amana mangonda munna yenglakpagum nama saada phawshuram nupa adu phone du yenglamadage fat miyeng adu na thaiduna mamit adu koigotuni yengi ngasamakai phone gi maingan yenglubana haujikmak amamba sarukta yenglakpada pochai amata mayeksangna ubangamti karisu udrabaduda magi wakhalna oirabara khanduna phone adu amu yengduna leiki second kharagi matungda amuksu mangonda yenglak aboida hekta khali handakti nupa adu hipna phone adu nakanda thami aduga mamaido koilei leiduna munna yenglaklami candle mangal adugi matingna haujiktada urakli ka adugi phaklang aduda picture gumba photo frame ama gumba khara thetuna thamliba adu picture sing adu yekliba mami amadi photo frame aduda hapliba
napliba mamising adu hek yengbada akiba ama poi. Mamay mamit mathau marang khangdaba kuchu I thangdaba ngauba masam mana ipa phaba yamna kiraba mami ngaptani. Mamising aduda tariba saktamsing adu mangonda munna munna yengduna leibaduda nupa adu masada hainadaba amade phawi adubu ayekpa mamini khanduna tumthanaba hodaima. Asamda mamising aduna mangonda yenglakliba akiba miyeng adugi maramda wakal khalna khana nupa adu adumak tumthakri. Mathangi ayuktani nungsa mangana thongnawdagi changlaktuna magi maithongda thengdaraba adudadi nupa adu tuma hawgatli. Mamitu uiri uiri hawgalaktuna magi phamung maike adu loina loshili. Aduga mamai adu tapna leithoraklami thongnawlomda. Aduga mamit adu pangduna mapalomda yengthoraklami. Mikupsida karigamba ama khangning ningsinglabugumda nupa adu mamit adu khangsingsinggi. Nag yeto fat fat yengi. Ngarang mana ukhiba photo frame amadi pictures sing adugi ka adudagi phaklak aduda amati thelamdri. Madugi mahuta thongnaw oina marang yamna kaina leirami. Khanjale bomikupta swai lawima lawai luton ge shamga du chapchup yungi. Magi mami magna mayeng sengnadi ukhibani. Ngarangi mami sing aduna mangoda munni yenglakhiba adu. Adubu ngasi nongalakpa asidana mami sing adugi mahuta thongraw ngakta oina leiramli. Aduna takpadi ngarang nungdang mangonda yenglakhiba sing adu mami nate takpani. Nupa adu khanjin laga hena kibado helakli. Mafam adugi kuina leithaba kiraduna magi mapi marol sing adu prap tawna magi bag aduda hapchali. Aduga brush phawba tawda room adudagi thorakli. Aduga khonglei thuna sumanglomda chen thoraklagmi. Mana sumang hek yorupaga sanahanna maninglomdagi magi cheishudo suduna thorakpaga mapa hek chanaki. Nupaduge pakhatpa matau aduda sanahanna hangi. Kanano nangdi ibungo? Nupa adu matin kut yothei aduga hathu atu khumlami. Ai ngarang lakpani khura. Matam khara sida legi dawani. Ado yumdagi kawrakli. Thuna handaba yadri. Tamodaso aina chatkrina tambiu. Ai chacharagi khura. Asika khairamlaga nupa adu gate lomda chalaklami. Gate yawramdai aduda amuk thengnari robot ka. Robot na hangi. Kaidano ibungo chatlage hairiro nangba. Nupaduna tahata khumi. Tama ayumda athuba thaba ma leiri haiduna pawpiri. Chataba yadri. Tama khona matang sabda amuk lakjaragi. Ayawjare tama. Asi hairamlaga nupa adu khamba yada nangda gate adu hangduna khonglei thuna chitkri. Robati aduba khangli nupa aduna adumna chenkibagi maram. Ma khaktanati yum asida barada leiramba miyoi kyasu kuina leiba ngamda loina chatkhiba ngaktani. Sanglungna tawna robato sumanglomda changlaklami. Mapa sanahan ubada ma sausau tawna hairaklami. Babana tawriba thabakse kharadi hembalabani. Yumsida mi amta leiba ngamaroi. Babana tawri khaido khangbadagini. Lekainasu ingthi nungaina tawbidriche. Pelo babade hayang shikraba matamdare ku puthokpinaba mi leiroi nangbudi. Si hairamlaga sauna imungda changkhi robat. Sanahanchu machanupa tananaba khumhawi somang aduda leplega. Leikaiga tinadraga kaidawragi moina ekhoigi thibong thakbibrane. Asumda miyoi kyada aki akhang nanghanbadagi leikai mi singnasu sanahangi maramda wangangnaba haurakli. Adabu mina ikhongna uba natabanina gate namba ngamdri. Mahi yamna saunaba mi singsu yauri. Asingba tanjabu sanahanbu amuktang waraki khanna ngaiduna leinabana kanguni. Mayam adugi marakta khwaidagi hena soiribasi parini. Madi ahum marirak surabani thengnaba. Aranba thabak tawba yadaba pukchal sengba naha oibana minasu lakchaba yadi madi. Anal khoigi dukan paring adudagi tainaraga yen semba yen yonba dukan amasu leirami. Dukan adu mi leknade. Mapuduna ayuk nungthil aduma khakta potha yen sum yonbani. Nongma numit amadani parina dukan mapu aduda haina duna dukal aduda ma numit kharani ahing lekke hairami. Maduda nupa aduna so hara harau yaraklami.
dukan mapu aduso sanahan bu warake khana ngairiba misak amani adubu but ki bana phongna hekta singna bangam khidi numidang wairangi mamli tawrukpa aduaida hongna pari do mana ehing lekpa chalpada changada pochai sing adu loina pudana dukan aduda la ami aduga sanahal khoigi thongal lungi maikaida dukan adugi phaklang khra ama mana hogairam chawna hohan basunati piktakna sembani sanahan khoigi thongal lomdo unabagidambakta sembani sakti mamana ba singna khara thinbiraktuna pulak chaminari nipan mapan muktarakpa aduaida mamana ba singdo loina hankri aduga pariso masadu da maikhet ka loina duna leiduna sanahon ge achetpa tanjangairi aduga pariso masada maikhet ka loina duna sanahan ge achingba tanjangairi pung baro muktarakpa aduaida sanahan khoigi get hangbugi makol tarakpa da pari mamit adu khangsing singi hiplambadagi phuk haugatlima aduga ngasai mana ahoba makol ama semkhiba adumda laktuna mamina mama ushilaga nama mapangduni yengi get hangkhibagi ikan kanadana sanahandu chishu ama paiduna sorok lom aduda tharaklami thangnaba mikupta strip light sing adu thalamba duso mutkri adubu purnimaga pankhalakpa matam oibaga thabal mangaldi miyek singna ui sanahanna lona toriba thabaksing adu thabalgi mangal aduna loinamak uba phangi sanahandu jashu adu susuduna sorok aduda hangat handa ahomlak marilap charamnaba matung chap lepi matai amada aduga makhut namana jashu do pai makhut namana tasinduda jimbal mayada thami mantra ama sonbago aduga khudum tariba makhut aduna jashu aduda ahomlak nanthei thangnaba mikopta sanahana lepliba mapam adugi manakta nungsit ki saum ama phanglaklami saum aduga loinana mi mayam murum sonabagi makhol gumna yauya tawbagi makhol adu taraklami sanahana jashu adu laimaida kokok suraga hai lam hengano phatabasa aigi itung ilo aigi jashu sinanina khoida ya thang pirabani itung induna changlaklo asi hairam laga jashu adu kokok sududa sanahan get ado hangli kama yumlom da changkri magi matung du sunung sitke sahung gomba khara inaki asana tawna namit khara ni de pari ado dukan aduda leidana sanahangi ajila kom yinglami ahing nongya hek yorokpa khudingi sanahanna magi jashu adu suduna sorok da thoraklega phatraba lai khara ko bagi thaung kya adu mana mamit mangna uraba ngaktani nongmati pari na magi mamana ba single loinena makhoigi yumda wa khara khanarami parina jaisuduna thoanba loina oidoni khangi aina uba khudingi ma jaisududa mantra gumlaba adum sole thoibana mo hairei mana samayam sum toina tawladi bera yam kanibo hauji moigi thongaldo karamta lanba ngamna drabani ningthona mo hairak magi but singduna re akoida aki akhang thoanbanina nungdang thengna bamda hanjilak tawga talabani akoidi lambi koithoga migi lekai phauraga bo hanbi yaurabani pari nge wakal khalaba tongda hairaklamai phare mathang redi kai gumba mana adumna toba hek thengnaradi ai video nam horagi mayuda direct changlagi proof lairabani na masu chenba yadredana aduga magi jaishudo aina mullaga puraktoini hera mana lampang hen janba yabana deda parigi mapaduso makhaina wari sananabado ngasaidagi taribani aduna hairaklami masu asumna hai jaishu munba haidudini tawruno konane salan chanarakani ko ha haifam thokpa khara haikro yada yadragadine laikai da leiridana parina mana laikai usitabai natro hausipawa sumaina ningsing bu chanarise mayamna kinarise masu khangba yaidana yengo sidaidi aina tawrpa thabakto parida thenjinba yada yamna saukhirami apapata karino khandokpa ngamdrabani naha oibagi I phangphang sariba matamnina mina ngangba waso tasanba ngamkhidre mathangi numitki numidangi matamni parido churuk machai ama chamduna
dukal manungduda famlaga leiringai tanja aduda Sanahan khoigi thongal mapada nupa amana matomta wa ngangjabagi makhol taraklami. Pari prap ahoba aduda yengui. Uri nupa amana kanagumba amaga wari sanabagumna tawriba ado. Maga wari sanariba mistak adudi pari na uba nati. Madudagi pari khara chingnarakli. Noma mangonda thokiba thawdok ado nupa sidasu soidana thoklani haina. Munna yengi nupa adugi mataw ado. Nupa ado wari sara saduna khongthang khara thanglambadigi chaplepi. Aduga magi mamangda yamna pakana kijana yengduna khonjal hauna wanganglai. Nanganano haibne. Nupine de hariga ahing sida koshi chatpa kanano na. Matang CHAPHU khan pari ado manakta leiramba setup ama paiduna dukan gi thong ado hanglaga khonglei thuna chin thoraktuna nupa adugi manakta chinsali aduga haireklami. Podcast natra masi pumna mose masigi chanahan haiba butchana nupa asena thoanbani lan tawra khangadamni ma nahan gaidi sigi tanjase ngairaklebani. Prakash hairiba nupa adudi ithak thakatri parigi mataw aduda magi mangda leramba nupi aduge saktam adusu mangkri parina sanahan gi gate aduda saituptuna kalaga makhol adu hauna lawi. Hey sanahal yam thuna tholo prapra tholo na natrabadi ngasigi namita nang natraga ai amadi soidina sirani. Prakash ta amu onsindona parina hai. Prakash kaksi khingo lekai gi mi loina koktho. Prakash su pantha batauda nung ama paiduna kangsi do khingi. Pariso chaituptuna gate uda thinduna hauna lauraga sanahan bu kokthoi. Makhol aduda mahi loina tanaraduna thorakli lekai gi mi sing aduso sanahal khoigi imungi mi sing su thorakli. Sanahal gi machano par robot to jam sauna gate ado hangturakami. Prakash na pariga ubada khonjal hauna hairakami. Kaino noina tawrise ha nathi bongna yu thakchilaga ahing sida mi gi mayum thukaina na ba tawrise gaigino. Prakash na darobar khangna tumina lesingano hauji mak pabung sanahan do kokthoro isamakta thengnarabani ngasidi natrabadi laikai myam hauriga yumse mai thagani. Robatna hera Prakash mathau marang khangdaba oyang ngangana swaida. Prakash na mo kaigi mathau marang khangdabado mara but sanaraga aikhoi myam kihanba yabro ama mathengda si mafam se lalaga chatpa ngamdre khoi wana thabak suroga halakpada so sigi mafam se lalanba kibadagine lambi ko tholaga chatlabani laikai ahal singna aikhoi bu phathaduna thamlakpagi noi sumnaw chawkhalakle ngasigi numit asidane arepa ama ngangnadradi nayumai thani. Laikai gi mi mayam du so loina thonaraklabaduda Paris tu haihorage matagumna hairaklami. Aina sigi dukan asda leirise hapta ma pharaklabani. Ahing no yai khudingi pabung sanahana sorok ja tholaklaga boot plate ko bagi maram kaino yamna thuna puthoro ahalado haujima. Laikai gi ahal amana hairaklami. Ibungo robat nangi pabung du kokthoro ekoi su icha singse themjinduna thambani haujiti ekoina themba ngamloidori magine mapau ama taraga ngasi warepna doriban tanja aduda sanahan cho chaisu adu kokok su tuna thoraklami sorok aduda mayamna ngangnabadu taraduna robot mapada onsali. Babo kaino babungna hauji khumdoisi sanahan do chaisu do chetna paiduna khairaklami. Aini kari phataba thabak tawragine aina soiba tawkiba haiba parman puthoro ngambadine noina adumaina badanam siba yaba minate ko ai yu khara thaksin jaksulaga swaida law khong tawgano mafam se noigi inkol nati tawningba tawba yaroi. Adamna sanahana hairakpadagi khara sauraga leiramba pari ado amuke hena saukre karundagino khangawdi ma sanahan ki manakta chinsili aduga magi sasu adu mulaga makhongda netuna thudekre. Masigi chaichusinari masida manghalaga phadawni matik thokna thudekli saisu adu sanahandi madu ubada lawai lidon sali makutna makok adu paiduna famthaki robot ka atai ahal kharagana sanahangi manakta sangsimduna mabu hawgatli aduga imungda pushina balakni sanahan machinda adumuk sholi chaisu aigi chaisu maanglani pumnama adubu magi choiron karana su tapidre adumak pushinkri imungda
Somdasu parina chaishu adu puduna mamanaba kharaga manak nakpa yum amada sanglai aduga chaishu adu kerosene haijinduna mai thaki mai hek thaki bomi kopda Sanahangi manakongda akiba khonjal kaya ama ninduna tai khangli haujikti Sanahan mage aroiba matam yaurakli haiba mage phatraba but amadi tinmu laimu sing aduna mabudi soidina thawai lawkragani mafam aduda tilamba miyamduso mahi chatnakri haujikti Sanahal khoigi yumdaso makoi imungi mi khara khakta ngaheuri Sanahan magi phamungduda hipna tapna soli aigi matam yaurakli ai chatpa tare Robaso mapagi ya oirapna phamduna kapningbado fajenduna hairaknami Babo matamduju na sana haiba tabiramlabadi phokliba mayamse amsa thokloidabani ko haujikti eki yuwa kanana su tabirar ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯂꯩ ꯂꯩꯀꯥꯏꯅ ꯇꯤꯟ ꯁꯤꯠꯅꯐꯝꯁꯨ ꯑꯣꯏꯔꯅꯤ Sanahangi nupiduna kapladuna hairaknami nangna phattabase phattidako thokliba mayamni nangna phattabadagi nangda natana aiga ichaga sune mayamgi mimangda miwa tapham oihauba nangdi sikrani ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯔꯛ ꯑꯁꯤꯗ ꯂꯩꯍꯧꯔꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯆꯩꯁꯨꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯣ ꯅꯪ ꯄꯦꯜꯂꯣ ꯅꯇꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯅꯪ ꯄꯦꯜꯂꯣ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯃꯌꯥꯝꯒꯤ ꯀꯥꯏꯅꯅꯕ ꯁꯦꯜꯂꯨꯕ ꯃꯤꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯨꯕ Sanahal ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯗ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ mana magi chaishu aduna so punsinduna thambani mana phajinduna thamnambani mana sijana ningba maongda sijana duna lakhibani adubu ngasi de lai phataba mayam ado phajin punshillubagi leitrabada kaya de harauna khaurangna gairiba Sanahangi aroibu miko mathangi numittani Sanahando makoi sumang matonda nasik pambi aduda thori yanduda siramle haina lekai miyam wa launai mahi nimpu ngangni ngarang parina saisu adu thodik lubaduna Sanahangi laising aduna ningtamma phanglabada Sanahan nasu amuk kuina matam asida makhoibu minai gumna sijinarakpagi adugi lamal oina laising aduna singkibani haina imung madung amadi laikai miyam tawduna hau tawduna Sanahan budi poloikri magi mathau mangamsu loina pangthokpasu loikri sora numitki numidang du ngatang ma yaururaga ahal anikha Sanahal hoidagi mayumda halakbani khangpok sang adugi mapa yaurakpada nupi amakak matungdu sattuna lairambada ubada nupa amana kauri ibema nangbu kadai da sattoino nupi ado lohong khongthang thangna tapna chatlambadagi mangakto tamak nupa ani duda laithiraktuna yenglami ngaurok ngoba mamai krang lauraba chimba mamitki sarukti kothokrabanina mana akiba akhaba mirok ama nupa aniduda dokshilami Sanahangi loisingkhidraba phatraba laising ado makhoigi leifam Sanahanna piramdabana ngasisu lambi sorok aduda koisa chattuna lei matang asida wari ase loijari wari ase pathokchaba matamda soikelankiba yaurabasu mayamna ngakpiyu hajari